CAB amadi Naga Peace Talk ki matangda Manpack amadi Kokomiga wari sanaduna lengak amadi miyam ki marakta communication gap leiriba asi koknanaba hotnasi haina Chief Minister na phongdokre. Manipur da hauzik leiriba phibam masida lengakna Manipur Sangai Festival pangthoknaba hotnariba si laibak thibani. Sangai Festival boycott tawre haina CPI ki State Secretary L Sotin Kumar na phongdokre. Manpack na Citizen Amendment Bill ki mayokta Manipur pumbada kaukiba pung tara nipan ki total shutdown loisinkhre. Total shutdown na mahausa ki punsida yamna chawna kaiba pikre. Amasung Citizen Amendment Bill ki mayokta pung tara nipan ki total shutdown kaurubagi dama convener Yumnamcha Dilip Kumar yauna Manpack ki member mari police na phajilude. Myam Bukurumzari, Adom ne Briefs Impact News ni, ay Rina Thinguzamna, Hauzi Pungjas Fabugi Maroy Pausing Myam the Pizari. Manipur Lengak na Sinduna Kwame Ikta Week, National Integration Week, Chief Minister Nongthoban Biren Luchingduna Haudokre, Manipur gi apun bagi saktam administrative structure kaihandana thambaga loinana CAB gi matangda Manipur Lengak na Riks Lauri, Kokomi amadi Manpack ki mihut singna Lengak ka famina duna wari sanasi haina Chief Minister Nongthoban Birena appeal tawrakli. Manipur Lengak na Sinduna ahanba Manipur Rifles Battalion gi banquet hall da pangthokhiba thawramaduga mari leinana Chief Minister Nongthoban Birena hai ban general strike tawbana maram oiraga state asida maru oina nongmagi chara tanduna hingliba miyoi singda kaya yamna wahali haiba ekhoi pumna makna khanthaba matam oire state asida hauzik miyamda mipaibo heliba CAB amadi Naga Peace Talk ki matangda Manpack amadi Kokomiga wari sanaduna lengak amadi miyam ki marakta communication gap ama leiribasi koknaba hotnasi leibak ki oiba issue ni punna chatminadaba yaroi haiki TV channel singnasu leibak asigi oiba issue khanaba matamda issue adu mamutana khanabagi mahuta kanglup phurup naihanba yaba wafam thamba asina leibak asida hena irang thoknanabagi machak oiri Hiram asida khara meeting changhaningi khana nainabagi parameter ki wangmada wangang biganu topic ta concentrate tawhaningi haina Chief Minister na appeal tawrakli hekta ban option bi hekta general strike option bi akhoi si nammaga thammaga moi sasan tawni habi mong lapagum basinati ai tawhaningde at least point du kara yore kari yore kamai tawri tari tawri habise government amalai akhoi government like su yare moi thobo tawge harna maniko noi like su yare nawaluk de noi prajana bahut khallaga su noi nawaluk de hardi khang elected government ma popular government ma khoi leiri ai khoina risk lori khuji phogi manipur ya pun gi saktam gi matang le khoina risk lori manipur gi administrative structure da sohan dana gi matang da adu gi assurance le khoina risk lori kep ki matang da su khoina highway north east ki leiri be interest hana gi leiri be action kari gi sing se khoi overlap tawre ase honorable Home Minister na assurance speak bani detail khangdana general strike ban nama tawda manipur da kaya mangje khoi manipur se kayam waba praja leirige se ubira mani da mayam Chief Minister na makha taraduna state asigi chronic oiba issue kaya ama hauziki mirol asina thengnariba asimak yamna laibak phaba amani haina khansi state asigi border issue kuki amadi nagagi issue sing asi hauziki mirol asina amata oina punna tung koiba waroishin ama puraknaba hotna hausi loinana lakadoriba mirolda asigumba issue asi thengnadanaba hotnasi haina Chief Minister na phongdoki ai amukusu ya apil tobjeri kokomi gi sinausing lapio wari sase Manpack ki su lapio wari sase leiba ki obe poni koi masen khaidong na ga sape yaroi akoi masen inthok na ga nang taw na ta mana taw grei le hoge na haibe yaroi ga badu me issue ni akoi punna setmina si punna thengamina si akoi matam da border issue oigera naga gi issue oigera kuki gi issue oigera or Cape ki wagera loina khoi matam no julai se musa khoi lai phobne no se challenge mani ana sina khoi future se ngasi khoi na tawrang godori ba struggle ngasi khoi na khona ram godori ba tawri ba posina tungi mirol dadi yam ing le horane tungi mirol dadi shanti le horane akhoi ngasi gi le ba chaos unrest sitting mirol da khoi piram gum se mon Nakalamaromda maram chadana ban strike tawbasing thingnana balenga ki maikaidagi thabak paikhat pahore ngasi ban tawbada chenaba miyoi singi mathakta ain gi oiba action lawgani lengakna order ama thoktuna lenga ki oiba loisang pumba mahausa gum thabak tawnaba khanghanba leikre
ngasi dukan thong lo libasingi license kakpa loinana fine thihanaba lengakna thabak paikhatlagani haina Chief Minister Nongthobam Birena phongdoki ngasi gi thoram aduda Agriculture Minister V Hankhalian Manipur lengaki Cabinet Minister Singh MLA DGP Additional Chief Secretary yauna lengaki makok thongba official kya na saruk yaki ngasigi thoram aduga mari lenana Chief Minister na luchingduna leibaki apunbagi saktam punna ngakminana ba washak lawki panba yaba amana Kwame Iktawik asi maru oina India gi Prime Minister oiramba Indira Gandhi gi mapok numit ka mari lenana pangthokpani नोमगी हिंगनबगी स्ट्रगल द लेरिबा प्रजा मयाम जगी सकोय खर खनजेबा होइना इखोइना बन्नम कोरमदाय इखोइना जनरल सक अम तमदाय दा मसी जु खर खनसे द नराम येउने इंजांग नापी खर योनजब नुपी मदुगी इंजांग नापी दु योलगा मा मसागी चेंग लेनबो उरम बसु याय हेक्ट लागा नुपी खर लागा हेक्ट हई लेगदो कापथेक्तना कापखायदना एजिप मोय खर सिदना हेक्ट लाइबाक सि नुक्सिरबा मोय नत्रगी अतै लाइबाक नुक्सिबा लेत्रबदो मतो सुकुम जे खोय काउंटर दबो मतो योले हुइम खरदा बा फजना तारगा नियम सुमदरे फ इंजे तो मांगसु थासे नत्तबदरी अखोय पंचत चल्लगुमसे अदुन नैना ऑफिस का बियो दुकान हांगबियो है दुकान हांगदबसिंगसु ऑर्डर ठोखरे नोय लाइसेंस तकनेना लाइसेंस व कक्पं ngамलोसु लोइन चलग पेनाल्टी लोइन लोग पेनाल्टी लोइन पेनाल्टी तो होनगदबने लिसिंग मंगा मंगा थिगेरा पुलिस ऑफिसर डीजी सु ले को है करिगिनो या तोमबम ना हाइरेगा का थिंगदरा को जावबम ना हाइरेगा का थिंगदरा मरम साब सादगले Manipur da hauzik lairiba phibam asida lengakna Sangai Festival pangthoknaba hotnariba si laibak thibani Sangai Festival boycott tawre haina CPI gi State Secretary Laishram Shotin Kumar na phongdokre loinana state asigi Chief Minister na miyam gi apamba khangna thabak tawba ngamloidaba oiragadi Chief Minister fam thadu u haina su phongdorakli wafam asing asi Irabat Bhavan da CPI gi oiba mifam ama pangthokhibaga loinana mari leinana phongdokhibani mifam adugada Shotin Kumar na makhatana ngarangdagi haukiba parliament ki nongzu mifam asida Citizenship Amendment Bill 2019 asi puthoktuna khanagani hairaba fawbada lengak asina tumina leishinba amadi BJP gi MLA khara thadoktuna CAB da Manipur sokhaloi haina lauriba asi laibak thibani CAB gi mayokta Manipur yauna awang nongpo ki miyamna matam kaya gi mamangdagi khongjang changsinduna lakli lamdam asida naga pisto ki charangna ba ama leiringai chairak asida miyam asibu karishu leitana khanbagi maongda India lengakna Parliament ta CAB bu pass tawnana ba hotnarakpa asi taraina laude asigumlaba kanglup naiba thawong asi Manipur amadi awang nongpo ki miyam ga punna CPI na thengnana ba sem sari haiki ngasi de lepa asida Citizenship Amendment Bill ki Framework Agreement ki satriba abasta kayada Sangai Festival masima pura puri akoi boycott tawre praja miyam no somata yobiganu adu loirena akoi party na are palaitana ahan balaitana phambiba Bharat ki Lok Sabha ki Rajya Sabha ki election akoi mifam ase masida akoi floor coordination tawna bi damak lep ki dol sing Congress Party adu loirena Janata Dol United amadi akoi seri sangma gi party atay mayam sing se yam thina contact torkanda Bharat ki parliament su floor coordination torkanda Citizenship Amendment Bill se masi chana handana ba khoi taksalli Manpekna Citizen Amendment Bill gi mayokta ngarang ahing nongyai dagi Manipur pumbada kaukiba pung 19 gi total shutdown loisinkhre state asigi mahusa gi punsida yamna chauna akaiba pikre total shutdown gi khongjang ngarang November gi tang 19 dagi haukiba parliament ki ningthami phamda CAB puthokuna pass tawgani haiba wafam yaurakpadagi awang nongpoki state singda nefif na changsiliba khongjang saugatladuna state asida su Manpekna total shutdown gi khongjang asi lauthokibani khongjang asina maram oiraga lambi singda lanai gari sing natana state asiga atopa state singa faunaba amasung district amaga atopa district amaga faunaba passenger puba pochai puba gari sing yauna lalol itik tauba gari sing amata chena kidre Imphal ki maru oiba kaithel ani pauna amasung thangal kaithel gi dukan sing thong lonaki ima kaithel amata kaithel phamnakide lenga ki loisang ayambana thong hangnaki adubu mahausagum staff sing kanarakpagi changdi yamna nemki district sing gi maru oiba kaithel sing thong hangbagi chang yamna nemki school college sing thong hanglabasu mahiroi sing school kanarakpagi chang yamna nemki lenga ki maikaidagi lambi kaithel amasung miyam tinba mafam singda pamdaba thodok sing thoktanaba state police yauna central paramilitary forces sing marang kaina deploy tawtuna thamli mafam kharada machit oina khongjang changsinaki adubu khongjang sing aduna maram oire hairaga pamdaba thodok sing thokpadi leite
Manipur yauna notice state sing citizenship amendment bill chana hanba yaroi haiduna miyamna akanba khongjang changsin bada achoba thodang lauriba Manipur Peoples Against Citizenship Amendment Bill manpack ki luchingba mari Manipur police na fajilure ba luchingba mari adudi convener Yumnamcha Dilip Kumar co-convener Laishangbam Zadhumani member Yengkhom Krishna Das amasung member Oinam Ratani Impact News na fangba pauda luchingba mari asi ngasi nungthilpung 2:30 tabada Sagolban Nepra Menjor Laikai da leiba Water Reservoir Managdagi District asigi Additional SP Operation L Amarjit na luchingba kangbu amana phakibani Makhoi maribu manpack na Manipur pumbada kaukiba pung 19 gi total shutdown ga mari lenana Imphal West ki SP na wafam khara khanasi haina phabani Amaromda luchingba mari asiga SP ga Punna pung ahum rom wari sanaraba matung numidang wairam pung taruklom tarakpada thadokre loinana bill asiga mari lenana ihau changsin bada irang thokpa yaba khongjang changthabidana basu SP gi maikaidagi wafam kya thamlaki hairi Bishnupur district tasu parliament ta CAB pass tauduna chana hanba yaroi haiduna chathakiba total shutdown gi mami chauna taki total shutdown manungda lenga ki office ki employee singna office ka dabada action lakhatkani hairabasu district aduda leiriba lenga ki office singda employee sing lakpagi chang yamna nemki dukan amadi school khara khak natana ayamba thong lonaki lambi dasu lanai gi gari khara khak natana passenger service tauriba gari sing chenakide Manpack na parliament ta CAB pass tauduna chana hanba yaroi haiduna kaukiba pung 19 gi statewide total shutdown na Indo-Myanmar border town oiriba Moreda khuntak lansibaga manakre mafam aduda Myanmar amasung Manipur gi marakta chathaba lalol itiki thabak thauram pung lepkre shutdown manungda Moredagi Imphal tamna thokigadaba gari sing More town parking da panduna leiri Imphal dagi su passenger puba gari amata chatlaktabana Myanmar gi Namphalong market su pochai amata yonakide Pung 19 gi total shutdown gi khongjang saugatuna nongada makha lekai dasu lambi da phamjinduna khongjang changsinkhre khongjang adu nongada amasung kameng khunjau gi maira paibi amasung club ki miyoi singna Manpack na CAB gi mayokta changsiliba Manipur pumbada changsiliba khongjang asi saugatladuna chathakibani nakalama romda hauba mara kaisham laikai mapadasu miyamna laikai adugi miyam tholaktuna mayai lambi thingki Manpack ki meeting makada ngasi state pumbada total shutdown tariba si mapung phana saugatuna hauba mara kangjam laikaida wakat mifam phamkre hauba marak women social reformation and development samaj na sinduna wakat mifam aduna Manipurda CAB chanaba yaroi state asida chahi kayadagi nusi chanana leirakliba phurup singi marakta nusinadana thabak thauram center na tawbiganu long live Manipur yauna pendaba kholau kya lauki Pung 19 gi total shutdown gi mami Ziribam district tasu chauna taki kaithel phamna khide dukan sing thong lona ki lanai mahiloi sang sing thong lona ki Manpack ziri gi thomi singna lambi da tholaktuna lambi thingbagi thabak chathaki pamdaba thodok sing thoktana ba Ziribam district police na akanba moongda cheksil thorang lokhatki Mayang Imphal Bazar gi nupi apunba loop nasu Mayang Imphal Bazar da Citizenship Amendment Bill Parliament ta amuk hana puthokadoriba asida yaningtaba fongdokladuna wakat mifam chathakre wakat mifam aduda withdraw CAB unconditionally long live Manipur haina thaba placard sing sijinaki Citizenship Amendment Bill Manipurda chana hanba yaroi haina Manpack na changsilakpa khongjang bu saugatladuna thangmaiban gi miyamna lambi da tholaktuna khongjang changsinkhre khongjang manungda thangmaiban gi miyamna Citizenship Amendment Bill Manipurda chana hanba yaroi long live Manipur amadi atopa kholau kaya masulauki Amaromda Manpack ki pung 19 gi total shutdown manungda lenga ki employee khudingmak office ka naba yathang
तौखिबगी matung inna ngasi secretariat ki employees sing mahausagum office kabagi mami chauna takhi adubu secretariat manungda lanai miyoi sing laktuna official sing unabagi changdi angakpa phangna hanthaki ningsing bayabadi chahi asigi September gi tang kun gama thoida lal holup amana kauba ban amada secretariat ki staff sing office karam dabagidagi numit aduda secretariat ki employees sing yengshinba lakhiba chief minister na laklam daba staff sing ki mathakta action lokhat pasu laikhrabani Houzik Chathariba Naga Peace Accord amadi Citizenship Amendment Bill gi matangda Okram Ibobina Luchingba Congress ki MLA team amana ngasi NCP gi chief Sarad Pawar ga unaduna memorandum ama pishinkre ngasi numidang wairam New Delhi da leiba Shell Bangloda CLP leader Okram Ibobina Luchingba Congress ki MLA Taramari na sarukyaba team asina Saraj Power ga unaba aduda Naga Peace Accord amadi Citizenship Amendment Bill bu oppose tobinaba takshinki maduda Saraj Power na pangbaya mateng pangani haina thajaba pirakhi hairi Indonaga Peace Talk amadi Citizenship Amendment Bill gi mayokta changsilakpa tongan ba khongjang singi saruk ama oina ya school Moirangkhom gi akoibada lairiba club Maira Paibi amadi Moirangkhom Kabui Khulgi miyamna cheksil mifam chathakre ya school Moirangkhom da chathakiba mifam aduda saruk yakiba alangmai kamaina Asian IM amadi center gi marakta chathariba Peace Talk asina nungsi chanana leminariba chingmi tami ani gi marakta akaiba pirakpa yaroi loinana hauzik chathariba ningtham parliament mifam asida CAB bill pass tauba yaroi bill asi nampuda pass tauраklabadi bill asi gi mayokta changsinba khongjang singda chauna saugatkani amadi saruk yagani haina fongdoki asida sunne khoi ngasi gi maru oina di khoi kef gi CAB gi bill se asigi matang na sumoro oina khoi phambani asi khoi yaba ngamjade mesi sanna baya roi hoji parliament sida asi bill se pass to baya roi haiba sida khoi su yaujabani o masit kari kuma tawraga su khoi punna manipur na haurakpa makhai se khoi so dum saruk yagani haiba se thamse Naga Peace Talk amadi Citizenship Amendment Bill gi mayokta Imphal West ki Singjamai Chinga makha su miyamna liwa lambi da thoraktuna wakat mifam phamkre wakat mifam adu loirakpada miyamna human chain semduna Manipur gi saktam kaiba yaroi long live Manipur amadi Manipur da CAB chatnaba yaroi haiba kholau kya su lauki Matang swaisida break ama logjagi break ki matungda Bishnupur district ki Nambol Maibam Lot Pachingi Chingkhongda Saba Loishandriba Tourism and Craft Center Sanai Yunaifam Olaga Leide Haibagi Pau Amadi Manipur amasung Malingi tongan ba ipau sing pudona lakchege Impact News pu meeting ta dun review Mayam bo mukhana taram nokchere bulletin asige makhata pau miyam da pizari Bishnupur district ki Nambol Maibam Lot Pachingi Chingkhongda Saba Loidriba Tourism and Craft Center Sanai Yunaifam Olaga Leide Hiramasigi Matangda Impact News ki Bishnupur correspondent Sagol Sem Naresh Tagi report ama Manipur Tourism Department gi mitiyeng makada English ni mapan lising ni tarada pan keba Congress lenga ki matamda Bishnupur district ki Maibam Lot Pachingi Chingkhongda semgat pa hawkeba Tourism and Craft Center saba loisandaba maram oiraga nisa sijinaba singi Sanai uniform gi makol oirakli Khul asigi ahal oiriba matam adugi Indo-Japan Friendship Association gi Vice President oiramba Taurem Gaura Mohan pongdorakpada English ingani mapanda matam adugi Tourism Minister TN Hauke masamak laklaga center asi sanaba mabam khulgi kunja singa wari saraba matung center asi urep yung fabo tamdana saba haukibani hairi angang singi sanabung wenana ba na samjabani adada TN Hauke si ma lakna unai ada khangnei krap mela ka tobuya ba mafam ma Sarge semage hairere fajana bu lotion bi khoi lotion ba pami lotion den thamba je khoi di yamangi ngasi bawra lupa magi man kana de Center asi lengak na chahi kya yengsindabana maram oiraga khulgi ayab lauraga maibam ibitombi kobi mishak amana English ingani ga taraga mangada tourism asigi hall amada chengum phawba tharamki
ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯦꯟꯇꯔ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯅ ꯂꯥꯛꯂꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯁꯥꯕ ꯍꯧꯈꯤꯕ ꯁꯦꯟꯇꯔ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯁꯥꯕꯤꯅꯦꯅ ꯁꯥꯕꯤꯔꯀꯥꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯅ ꯁꯨꯝ ꯊꯝꯕꯁꯤꯅꯗꯤ ꯃꯁꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯂꯣꯏꯅꯅ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯁꯥꯅꯩ ꯌꯨꯅꯩꯐꯝ ꯑꯣꯏꯗꯅ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯂꯥꯎ ꯈꯣꯡꯗꯅ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯆꯥꯛ ꯆꯥꯅꯐꯝ ꯑꯣꯏꯗꯅ ꯂꯩꯔꯦꯕ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯕ ꯍꯥꯏꯕꯨ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯁꯦꯟꯇꯔ ꯑꯁꯤ ꯂꯩꯔꯒꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯠꯄ ꯂꯩꯇꯅ ꯁꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯦꯛ ꯁꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯐꯥꯎ ꯆꯠꯊꯕꯤꯗꯅ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯇꯁꯦꯡꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯗꯤ ꯔꯟ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯆꯔꯒꯦ ꯃꯐꯝꯁꯤꯗ ꯃꯕꯨꯡ ꯂꯣꯛꯄ ꯆꯤꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯐ ꯑꯃꯁꯨꯡ ꯇꯨꯔꯤꯖꯝ ꯁꯦꯟꯇꯔ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯁꯦꯝꯂꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁꯪꯒꯥꯗꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯨꯡ ꯂꯣꯛꯄ ꯆꯤꯡ ꯇꯨꯔꯤꯖꯝ ꯁꯦꯟꯇꯔ ꯑꯁꯤ ꯃꯁꯛ ꯊꯦꯟꯅꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯤ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯁꯤ ꯁꯪꯒꯥꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯤꯟꯅꯕ ꯑꯗꯨ ꯄꯥꯝꯍꯧꯔꯤ ꯄꯥꯎꯗꯝꯖꯔꯤꯕ ꯅꯦꯔꯦꯁ ꯁꯒꯣꯜꯁꯦꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯕꯨꯡ ꯂꯣꯛꯄ ꯆꯤꯡ ꯂꯨꯞ ꯀꯌꯥꯒꯤ ꯑꯊꯤꯡꯕ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ 30 ꯐꯥꯎꯕ 10 ꯁꯨꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ 4ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯜ 400 ꯔꯣꯝ ꯍꯥꯡꯅꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯑꯦꯂꯥꯡꯕ ꯃꯨꯁꯨꯛ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯗꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯁꯤ ꯇꯞꯂꯕꯁꯨ ꯇꯞꯅ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯣꯜꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯝꯕꯤꯗ ꯂꯥꯏꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯔꯣꯗ ꯗꯤꯚꯥꯏꯗꯔꯁꯤꯡꯗ ꯃꯆꯨ ꯁꯪꯕꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ Manipur Lengaki Tourism Department Sinduna Lagdiba November Tang Kunmari Kuntra Paba Numitare Nisumna Pangtokadeva Manipur Sangai Festival Asi Manipurgi Karam Karam Pamda Stone Kian Saruk Yaduna Amadi Malemgi Karam Karamba Laibakagi Mioshina Latuna Pangtokadage Highway Matangda Manipur Lengaki Tourism Department Director W Ibohanga Impact News Ka Unaduna Wari Shanazavi Pagdamadu Miam Hamzagi Kumsi Sahi Wena Akoigi Government of Manipur Pangthokadoriba Manipuri Sangai Festival Tarasuba edition asi koi hana gumna yamna sauba scale de akoi government level de pangthokdaba scale down toba aduga mafam singna koi hapta kangjebung kaibul lamjau lamboi khonang khong amadi mau hariba mafam singsta koi pangthokpa na adumai lepnari maugda tawgadori juna koi sari bluzungi Masiga Marilena Sangai Festival gi part ama hoina koi pangthok sagadobuni aduga marui ba masigi main venue pangthok phamna koi hapta kangjebu oigani kaibul lamjau jidi hana whole day koi festival gi parade se pangthok ambado koi government gi decision amana amagi matungina koina masi noma khaktamak opening day sima khaktamak hawdokpasi ayukta pung 10 minute fu daida Kano da hawdokpa kebul lamjau da hawdo amaga evening sina hapta kangje bungda magi formal kano opening ceremony je pangthokpa ina adamai tona lebnari hauzik phawbodgi oinadi akoigi Manipur gi tongan ba akoi farms entrepreneurs adagi Manipur gi mapan amadi abroad mayam dagi lakpa akoi farming sina akoigi stall gi Permanabagi Posima Koi Sinmalang Balojare, stall allotment Koi Tokre Aduga Festival Manungsida Equina Kogi Mapanagi Lakado Bahiragadi, Akogi 9 Asian countries head sing Siloina Bolani, have confirmation Pange.
अमरोमदा हौजिक मणिपुर थोइबा तोंगान तोंगान इशू कया सिन मरम ओरकांदा फेस्टिवल असी पांगथोकप यारो हाइदुना मणिपुरी तोंगान तोंगान लुक याना अथिंग पिरी अदुबु हाइबा अथिंग बसिगी मायक्ता मणिपुर लेंगाना पांगथोकलो मतमदा फेस्टिवल असिगी मनुंगदा करिगुंबा थोनिंगदबा थौदो वाथो अमा थोखिबा मतमदा मणिपुरगी हौजिक चावखलाइबा टूरिज्म गी लमजिदा करी अकाइबा लाकपगे हाइबा मतंगदा डायरेक्टर मखाताना फोंदो वाफमसि मणिपुरगी होंगाइबा टूरिज्म गी माइगे टूरिज्म द हेकलाइबा हौजिक था अमदा मी लिसिंग अमगी मथक्ता लाख हौरे अप्रैल मे जून जुलाई जी लेप्तन हौजिक फॉरेन टूरिस्ट हेंगलाइबा टूरिज्म ददी मसि करिगुम खुदोंग थिबा मे थोखरबा अकोय लोरे वी हैव टू स्टार्ट फ्रॉम जीरो अस मणिपुरी चलु यारो याबा फंगनते करिगुम फत्ता इल इफेक्ट अमा एक्सपीरियंस अमा फंगी तारबा टूरिस्टी हता हनगिने अदुना इट विल गिव अ नेगेटिव मैसेज नेगेटिव ब्रांडिंग चक्रने अदुना आई यामना मसि याम किजेजे याम पकसै अदुना मयामदा अपील तौनिंग मसे फेस्टिवल मनुंगसिददी अखोयगी असोयंगाम याहन बिदबा अदुगा मसिदा अखोयगी लेपाक अखोयगी स्टेट असिगी मसिगी याम मरुएबा अदुगुंबा सही अमदा अमुक्तंग थोपा मसिगी मतमसिदा अखोयना शोकेस तहोगदबनिको हाइबगी पोचे खनबिरगा मयाम सरुक याबियु नागा पीस टॉक अमदी सिटीजनशिप अमेंडमेंट बिल अनिगी मियाम की हौजिक लाइबा अकनबा इहो असिना मरम ओइरगा लमदम असिगी सीएसओ सिंगना हाइबा संगाई फेस्टिवल असी पांगथोकपा यारो हाइबगी अथिंगबा लेरगसु मणिपुर लेंगाना लमदम असिगी टूरिज्म बु मालेमदा मसक तांगनबगिदमक्ता पांगथोकनबगिदमक सेम साइबा फेस्टिवल असिदा लमदम असिगी मियामना सरुक यागदरा हाइबची असो वहंग अमा ओइदे अमरोमदा हाइबा फेस्टिवल असिदा लमदम असिगी मियामना लाक्तुना सरुक याबा तारगदी नहान मखै लमदम असि कन्नबगिदमक्ता हौरिबा इहो असि अमरोमददी फागी तागदौरी मरम अदुना हाइबा फेस्टिवल असि लमदम असिगी टूरिज्म योखतनबो होनबा मतमदा यामना मरुओइबा अमा ओइरगसु अमरोमददी फेस्टिवल असि मणिपुर लेंगाक मणिपुर मियाम अमदी लमदम असिगी सीएसओ सिंगी मरक्ता चथाबा अचौबा चायंगफम अमा ओइगदौरी इम्पैक्ट न्यूज की दमा कैमरा पर्सन कवि के लोनना मियाम द पाउदम जरीबा ऐसा एलामो मुसुक लंबोय खुंग आंखो मणिपुर की मरु ओइबा इशू कयादा मांगजिल थाना थेंगनरिबा मैनपैक अमसुंग कोकोमी की थौमीसु ओइरिबा मणिपुर मुस्लिम वेलफेयर ऑर्गेनाइजेशन MMWO की प्रेसिडेंट फुंद्रैमयुम अब्दुल्लाबु एरेस्ट मेमो पीदना पुलिसना फाजिनखिबगी थौंगबु MMWO की माइकैदगी कन्ना यानिंगदबा फोंदोरकली लोइनना महापु कंडीशन अमता यावदना अथुबदा थादोरकट्रबदी MMWO गा चटमिनरिबा लुपसिंग अमदी मणिपुर मियाम का लोइनना अकनबा खोंजंग चंगसिलकनबा सु थमलकली हतादा लैबा MMWO की ऑफिसदा पाउमिसिंग गा उनबदा लुप असिगी जनरल सेक्रेटरी अमीनुद्दीन मोइजिंग मयुमना फोंदोरकपदा मणिपुर कन्ननबगी इहौदा मियामगा लोइनना सरुक यामिनरिबा अब्दुल्ला पठान असी ngarang ayuk pung 10 taba matam aduwaida इम्फाल ईस्ट की पुलिसना चेकोन की वफम अमदगी फागतखिबनी महाक फाजिलगा मणिपुर की मियामना हौरिबा इहौ असी नमथबा ngamgadawribra amadi पुलिसना चथरिबा थौंग असी लेंगा की करंबा पॉलिशिनो हाइना फोंदोरकली असिगुमनबा लेबाक निंगबा मियोय अमबो लेबाक की इशू नाथैनबो होनबदा फाजिलगा थंबी भाइबसे मसि तसेंगना लुप असिनि यानिंगदे अमसुंग लमदमसिगी मियामसु यानिंगबो हैना आइगी मोता थमजरी लोय लोयना असिगुमलबा अपिक पकंगनुपो हंथनिंगबगी मवंगसे मसि गवर्नमेंट तोबिकनो तसेंगना लेबाक की इशू गिदमक्ता थोलक मी खुदिमक सुमाइना फाजिलगा थंबी बतारगदे ngasi aikuk lebakse kari orakada haibase ngasi labdamasi paliba di leingakna munna khanthabi darkar le abdullah fundrai mayombo condition amata yauduna athu matamda thadok piraknaba गवर्नमेंट की माइकैदा खंगजरी करिगुंबा अब्दुल्ला फुंद्रै मै थादोक्तबा तारगदि मणिपुर मुस्लिम वेलफेयर ऑर्गेनाइजेशन अमसुंग लमदमसगी मियाम पुन्ना खुसमनरगा अकनबा खोंजन चंगसिलकनि हाबसे ngasi मीडिया की मांग थमजरी मणिपुर यूनिवर्सिटी हाइना मियामना खंगनरिबा जवाहरलाल नेहरू यूनिवर्सिटी सेंटर मणिपुर की 93 सुबा मपोक कुमोन थौरम पांगथोखरे पनबया यूनिवर्सिटी असी मणिपुरना स्टेटवुड फंगलबा मतुंग इहान हानबा चीफ मिनिस्टर ओइकिबा CM मोहम्मद अली मुद्दीना इंग्लिशिंग अमगा चमापल हुंबुद्रानी थोइदा उरिप उयुंग तमलमलबा मतुंग इंग्लिशिंग अमगा चमापल मरफुदा मणिपुर यूनिवर्सिटी हाइना मियामना सखंगनखिबनी लोइनना इंग्लिशिंग अनि सुपना मंगादा सेंट्रल यूनिवर्सिटी की थाकता चिंखलखिबनी ngasi mapo kumon thoramasi Manipur University Students Union Mushu 2018-19 nasinuna Department of Art Science ki Senate Hall da pangthokibani thoramaduda saruk yakiba Musu 2018-19 ke President ke Levananna kumsi chahi asidagi kumon thoram asi Mushu ki calendar program oina chahi khudingi pangthoknanabagi wakhalonda thoram asi pangthokpani
Haukiba chahi singda Pangal Political Forum Manipur PPFM na sinduna Manipur ki Chief Minister Oiramba Mohammad Ali Mudinbu ningsingba oina kumon thauram asi pangthoklambani haiki. Nakalamaromda Central University ki thakta Pukhat Krabasu English Singani Taranipan ki October thadagi ngasi fauba University asigi regular Vice Chancellor Amata Hapidana Laiba asi awangba thakta yaning di haiki. University asigi Vice Chancellor Oiramba AP Pandena University asida chatharamba Aranba Singh UGC da chi thaduna khanghan krabasu ngasi fauba hanagi BC asigi mathakta UGC na action lokhat palaitri atuba matamda University asigi regular VC haptuna mahigi lamda hena chaukhat pangamba oinanaba mari lenaba singna hotnabiyu haina mahakna fongdoki ꯑꯩꯈꯣꯏꯒꯤ AP ꯄꯥꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯅ ꯅꯨꯃꯤꯠ ꯆꯥꯝꯃꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯏꯍꯧ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯌꯥꯝꯅ ꯁꯦꯇꯜ ꯑꯣꯏꯗꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯟꯚꯤꯅꯦꯟꯁ ꯃꯌꯥꯝ ꯑꯃꯗꯤ ꯊꯣꯛꯑꯦ ꯀꯩ ꯍꯥꯏꯕ ꯇꯥꯔꯕꯗ ꯁꯨꯝ ꯀꯦꯁ ꯑꯁꯤꯁꯨ ꯂꯣꯏꯁꯟꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ UGCꯗꯒꯤ ꯀꯔꯤꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯃꯠꯇ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ ꯑꯗ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯨꯇꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯨꯁꯨꯒꯤ ꯁꯥꯏꯠꯇꯒꯤ ꯃꯨꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯌꯥꯃꯔꯨꯝ ꯑꯩꯈꯣꯏ ꯆꯦ ꯊꯥꯖꯗꯨꯅ ꯃꯦꯜꯗ ꯍꯪꯖꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯦꯛꯁꯟꯗꯤ ꯂꯧꯈꯠꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ BC ꯑꯃ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯂꯩꯇꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯤꯄꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏ Manipur Renewable Energy Development Agency Manireda ki micheng makhada kumja English singani tara turuk tagi hauduna chatharakpa rooftop solar plant ki makhada consumer amadi promoter chamri henbada scheme asigi khudong chaba piri scheme asigi khudong chaba chahi asigi December thada loiragani haina Manireda ki director Laurembam Manglemna thamlakli Note AOC Secure Building da laiba Manireda ki office ta Paumi Singa unaba amada Manireda ki director Laurembam Manglemna hai Chahi kunmanga oigadaba plan asigi kanaba Manireda gi maikaidagi advertisement kaya tauduna su scheme asigi khudong chaba miyamna lawba ngamdri miyo yamana Manireda gi official website ta changbiduna lamai ama panba form ama online submit tauduna plan asigi khudong chaba yamna laina phangba ngamli scheme asi mathang chahi dagi MSPDCL na paikhrgani loinana customer amadi promoter singda India government na piba subsidy cha da nifuda hantharagani haiki Nakalamaromda thajaba yaba pau amagi matung inna rooftop solar plant ki power purchase agreement PPA mamangda customer amadi promoter amadagi ahenba power mai leibagi piramba adu anouba order amana maram oiraga customer amadi promoter singda ahenba mai gi paisa pira roi haiba wafam lakpada miyoi kayada ninghanaba ama oihallai कोई चथजरीब नियम से कोई खरा है लाइन जना भाई दम एप्लीकेशन से कोई ऑनलाइन दा दम कोई manireda.com दा संगीरगा दम कोई रूपटॉप सोलर की आइकॉन में यावनी मधुरा क्लिक तौबदा कोई की वन पेज फॉर्म में यावी मधुरा कनागुंबा मधुबु कानबा लुबिनिंग सिंगना मागी ममिंग मथा मागी पार्टिकुलर सिंग आपका लगा सबमिट तब मतमदा कोई दम मधुगी फॉर्म सबमिट तौर जाकोने दम खंगजगन की सोलर की रूपटॉप प्रोजेक्ट सी की लाइफ से सही कुनमंगा की लाइफ ने अदो ngasi कोइने खिलौबु मतमदा रुंग लाखदब सही कुनमंगा सी की मई से पुलप लेसन बगा समाने अदोगा सिगी दमते इंडिया गवर्नमेंट सामद हम फुतरा सब्सिडी पीरी सामद कुंत्रा अमदी साना पुतोकदोने अदो हारिबसी लालिबा कोई दिसंबर के तारीख 15 स्वाई की मतुंगददी सब्सिडी से सामदा कोई निफुदा हंदग्रानी अदुसु किलोवाट अहुमना सीलिंग ओइगनी हुजिकती अखोई मी मन किलोवाट अदुम मागी इवन चांगा भाव तौबे है कोई हाना सेंशन तौब्रेक पसी लोर मतुंगददी स्कीम से कंप्लीटली मोइना नौनमु National Cadet Corps NCC Group Imphal gi cadet singda aeroplane paiba tambinaba virus SW80 haina khangnaba microlight aircraft ama Chief Minister Nongthomam Birena mathau tawhankhre engine ama panba propeller aircraft adu Bir Tikendrajit International Airport ta pangthokpa thauram amada Chief Minister na NCC Imphal da khutsinaduna mathau tawba hohanki thauram aduga mari lenana Chief Minister Birena lamdamasigi NCC cadet singbu aeroplane paiba haihanbagi tanja pibagi damak NCC bu thagatki thauram aduda Education Minister Thokchom Radeshyam Brigadier RA Sethi NCC ki officer amasung cadet singna sarukyaki CRPF ki humpumapan suba battalion na paikhatpa civic action program ki matung channa ngasi battalion asigi commandant Omkar Nath Singh na haingang awang laikai da toilet amasung bathroom set ama sangaduna miyam da sinakre
अकोइबगी फिबम लूना न थमनबगी पांदमदा इंडिया गवर्नमेंट न पाइखटपा स्वच्छता ही सेवा असी हेना माई पाकननबा अमदी CRPF अमसुंग लोकल मियाम अनिगी मरी हेना फगटपा ngamnanabagi पांदमदा सिविक एक्शन प्रोग्राम अदु पाइखटपनी हाइरी थौरम अदुदा CRPF की हुंफुमापल सुबा बटालियन की ऑफिसर सिंह अमदी लैकाय अदुगी प्रधान अमसुंग इमा इबेल कयाना सरुक याखी। पहले जमाने में हम लोग जब छोटा था तो पुलिस के देख करके हम लोग गांव से भाग जाता था हर जगह, लेकिन इस तरह के प्रोग्राम करने से पब्लिक और पुलिस के बीच में दूरियां कम हो जाती हैं। हम उनकी समस्याओं को सुन करके जहां अप्रोप्रिएट अथॉरिटी होती है उस तक पहुंचाते हैं। अपने IG मणिपुर नागालैंड सेक्टर को धन्यवाद देता हूं कि जो हमको वो सिविक एक्शन के अंदर कुछ प्रोग्राम करने के लिए समझा और उसके लिए उपयुक्त धनराशि दिया। ये हमारा चौथा प्रोग्राम है, 3 प्रोग्राम हम ऑलरेडी कर चुके हैं। नुपी पुलिस याउबा इम्फाल ईस्ट कमांडो अमदी तरुक सुबह असम राइफल्स की कांगबू अमना KCP नोयोन ग्रुप की एक्टिव मेंबर नुपी अमंगरांग अयुक पुंग 10:40 रोम चटपा मतमदा मसागी मयुमदगी फारे फारब मियोय अदुदी इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन की मनुंग चनबा लमलाई मयाय लेकाइदगी निंगथौजम निंगोल खाइदेम ओंबी रंजना देवी एलियास लक्ष्मी चही निफु मपुरोइबा खाइदेम इबोमचा सिंगनी हाइरी फारब रंजना की मथक्ता लमलाई पुलिस स्टेशन केस अमा रजिस्टर तौखिबगा लोइनना थिजिनबा हौख्रे हाइरी। इंडिया की प्राइम मिनिस्टर ओइरंबी इंदिरा गांधी की चाम सुबना अनिरक सुबह मपोक कुमोन थौरम मणिपुर प्रदेश कांग्रेस कमेटी MPCC ने सिंधुना कांग्रेस भवन द पांगथोखरे थौरम अदुदा लेखिद्रबी इंदिरा गांधी की फोटो द लैशु कतुना इकाई खुमनबा उठकी। MPCC की मेंबर अमदी सेवादल की मियोय सिंगना मपोक कुमोन थौरम अदुदा सरुक याकी। Employees of Autonomous District Council Senapati ne sinduna Thanksgiving come fulfillment of pension scheme haiba hiramda Senapati gi ADC gi conference hall da pangthokre ngasi gi thawram aduda ADC Senapati gi vice chairman John Hingba ADC asigi maru oiba executive member sing amadi All Manipur ADC employees pension demand committee gi thomi sing na saruk yakhi। मणिपुर लेजिस्लेटिव असेंबली की मेंबर ओइबतनतना मिनिस्टर फाउबो ओइरमलबा सलाम इबोहल सिंह लेखिद्रे थांग असेंबली कंस्टिट्युएंसी दगी MLA ओइना माय पागलक्तुना मिनिस्टर फाउबो ओइरमलबा इबोहल असि ngarang numitang mahaki mayumda heart attack na maram oiraga lekhidabani hairi mahak na hinglingai matamda power amasung RDNPR gi minister faubo oiramki nakalamaromda ibohal na lekhidabada chief minister nongthombam birena awaba fongdorakli chief minister na thadorakpa awaba fongdopagi cherol amada lekhidraba asina hinglingai fauba state asigi yaifana bagi thabak thoram singda saruk yaramki mahak na lekhidaba asi lamdam asigi oina achauba mangjaba amani hairakli। अरोइबदा बुलेटिन सिक हेडलाइन समहन म्याम दा थमजरी CAB अमदी नागा पीस्टो की मतंगदा मैनपैक अमदी कोकोमीगा वरी सनादुना लेंगा कमदी मियाम दी मरगदा कम्युनिकेशन गैप अमा लैरिबा सी कोकनना बहोतनसी हाइना चीफ मिनिस्टर ना फोंदोखरे। मणिपुर दा हौजिक लैरिबा फिबम असिदा लेंगाकना मणिपुर संगाई फेस्टिवल पांगथोकनबा होटनारिबा असि लाइबक्थिबनी संगाई फेस्टिवल बॉयकॉट तौरे हाइना CPI की स्टेट सेक्रेटरी एल सोतिल कुमार ना फोंदोखरे। मैनपैकना सिटीजन अमेंडमेंट बिल की मायोक्ता मणिपुर पुंबदा कौखिबा पुंग 19 की टोटल शटडाउन लोशिनख्रे टोटल शटडाउन ना महौसागी पुंसीदा यामना चावना अकायबा पीख्रे। अमसुंग सिटीजन अमेंडमेंट बिल की मायोक्ता पुंग 19 की टोटल शटडाउन कौरुबगीदमक कन्वेनर युमनामचा दिलीप कुमार यावना मैनपैक की मेंबर मरी पुलिस ने फाजिलुरे।